HOUJIK Meetei KHUL-NGAKPA SHINGBU India AMASUNG MANIPUR LEINGAKNA NGAIHAK LEITANA PHAJIN PUNSINBA AMADI AKI-AKHANG PIBA THOUONG ASI World Meetei Council WMC na Yaningdaba Phongdorakli WMC ki General Secretary Abuzam Aboy Meetei na Phongdorakpa Chayol amana hai Kumja Inglisingani Shubna Kunmarigi December Kunmathoida Moirang Pangtokiba WMC gi Manga Suba Plenary Session da Laukiba Warep Sing Adugi Manungda Maraibak Nungshibagi Damak Thawai Kubak Haptuna Tolakiba Meetei KHUL-NGAKPA Sing Thangdu Leitan Leibi Yanaba Meetei Regiment Ama Dinkat Pinaba Haijaba Haina Warep Nake Warep Asi Manipuri Integrity Ngaknabagi Damak Yapkibane Warep Asi Mari Leinaba Sing da Memorandum Oina Pikrabaso HOUJIK Fawa Thabo Oina Pangtopa Leitre Masigi Muhutta KHUL-NGAKPA Sing da Hena Awaba Tahalakpa Amasung Mijam Miyam da Hena Awaba Piduna Miyot Miniature Tariba Asi Atuba Matamda India Amadi Manipur Lengakna Lepio Amade Meetei Regiment Ninkatpa Asi Thabakto Ontokpio Awabana Khangbagi Pankai Lantuna Miyamna Hurakpa Ihauda World Meetei Council na Matam Pumbada Sawatkane Nakal Amaromda Miyam Ihau Ama Hek Lakpada Internet Jiliba say Manipur Lengakna Matung Tarakpada Tobikano World Meetei Council Manipur Unit Amade Tungan Tungan Pumsing Leba World Meetei Council Unit Sinaso Yaningdaba Phongdorakli